Imeas Paudamiyang tabiri basingbu ahan magtada binitana taram noksa bagloyana kurumjari. Hauzik Paudam asigi maroyo pau pizari. India da COVID-19 asian kibagi masing lak ani lising ni pumapan camapan maudani toy shukre. Irengban sora amasung palelda sodium hypochlorite kapthokre. Home isolation tawduna leiriba imung sing containment zone lauthokraba mafang imung sing da chana thakna polam sing yanthokre. Loinana Tamil Nadu ki Tara-taruk Suba Legislative Assembly ki MLA Tara-taruk ngasi wasak laukre. Mapungayo Paulo Birase. Malengi oina hauzik pawada coronavirus na miyoi koti tara mga lak nifa palising ni putaruk satruk yang kaimapan nahan kre. Active case na koti taruk lak taruk lising ni puni pan chonga kuntra mga oiri. Nabadagi pagalaki bana koti mapal lak nifa pan lising maudra mari chonga yang kai mari ni laikida bana lising Lakun traum doi, lising ahum jangwa humdrani. Hauzik pawada virus asna khwaidagi saitheng nanglaba lebak asi US na oiri. Lebak asida hauzik pawada case koti ahum lakun tra mga lising tara mga sahum sumna nipan thengna kre. Active case na lahum pumari lising tara mathoi satre sumna anini nabadagi phagalaki bana koti ani lahum pumanga lising taret samri kuntaret amasung laikidabana lak mga lising maudra taruk sam humdra mapani. Ani subada Indiana oiri lebak asida hauzik pawada case koti ani lak kumapan lising maudani thoi chonga tara taret thengna kre. Active case na lak kuntra taret lising tara mga sani kunma thoi ni nabadagi pagalaki bana koti ama lak maudra lising kuntaret sahum sumna mari ni laikidabana lak ani lising ni pumapan chamapan maudra ni thoi ni. Ahum subada Brazil na oiri hauzik pawada lebak asida case koti ama lak yangkai thoi lising mapan chamapan maudra thengna kre. Active case na lak tarahum doi lising mga satruk maudra pandalairi nabadagi pagalaki bana koti ama lak kuntra mari lising marpu mathoi supna humpuni thoi amasung laikidabana lak mari lising kulum doi sani kumapani. India yo inasu Maharashtra state na hauzik pawada case lak yangkai mathoi lising kuntra nipan samapan humdra hum doi thengna duna ahan badalairi. State da active case lak mga lising maudra hum doi sam yangkai nabadagi pagalaki bana lak nipu mari lising humpumapan samri kun mga masung laikidabana lising humdra taruk sahum maudra nipani. Ani subada Karnataka state na oiri state da hauzik pawada case lak tara mapan lising humdra hum doi satruk marpum doi thengna kre. Active case na lak mga lising humdra mathoi supna kuntaruk ni nabadagi pagalaki bana lak tara hum doi lising marpuni thoi sani marpu mga ni laikidabana lising tara panchong humdra ni thoi ni. Ahum subadana Kerala state na oiri hauzik pawada state da case lak tara pa lising kuntra sam tara mga thengna kre. Active case na lak mari lising kun supna humdra taruk nabadagi pagalaki bana lak tara mga lising mari supna humdra taruk amasung laikidabana lising mga sani pan humdra mapan ni. Kaksing Assembly Constituency ki MLA Mayang Lambar Rameswar na BJP Kaksing Mandal ga khusam na duna coronavirus COVID-19 dagi ngathok na ba sodium hypochlorite kapthok pagi makha satharak point nga sisu irengban sora amasung palelda sodium hypochlorite kapthok kre. MLA Rameswar masamag yauduna sodium hypochlorite kapthok pagi matang da hai maleng yafam kada paksana sandoragli ba mi painingai oina laisat coronavirus COVID-19 na Manipurda miyoi kaya nahan kibagloy na misi mina pauba yauhan kre. Lasha sidagi ngathok pada mateng oina ba irengban khunggangi COVID positive oiba miyoi yaurok padagi containment zone lauthok na home isolation toriwa mafam sing sora kulgi masaja sing amasung palelgi mafam kaya da sodium hypochlorite kapthok pani. Mahan makha taraduna hai coronavirus kaya ni shiba web asina paksana sandorak liba sida Thingban amna ba lenga na su thabak kaya paikhat piri lenga asna paikhaliba thabak tharam singa sida ikhoi khudi magna mateng pangsinduna laisa si thingna ba honna minasi haina su phongdorakki
Kaksing districta COVID positive case ki masing hengalakpana maram oiraga Kaksing district ki oina leiriba COVID care center sida anabagi leifam salaktabadagi Kha Manipur College Kaksing da phamung humpu leigidaba COVID care center ama hayengdagi hangdoknaba yengsinkre Kaksing Assembly Constituency ki MLA Mayor Number Rameshwar DC Kaksing D Gangmai SP Kaksing Victoria Yengkhom CIC Kaksing ki medical officer sing Kha Manipur College Kaksing ki principal P Raghu amadi local club ki mihut sing yauna Satkiba khongsa aduda hayengdagi hauduna mafam asidasu Kaksing district ki oina COVID care center oina mathau tauba hauragani mathau taba awat apasing district administration Kaksinga tathau tasin taunaduna sindoknaragani aikoi khudimangna COVID-19 laina laisa sibu laksana ba aikoi puna wakhal taminarasi lenga asna laisa sibu thengnabagidama lokhatpa yabasingsu lokhatli masida miyamnasu mateng pangbiyu haina MLA Mayor Number Rameshona miyamda appeal torakli Manipurda e-pau gi lamda mathau toriba print amadi electronics media gi miyoi singbu Manipur gi Chief Minister N Birena COVID-19 thengnariba frontline worker oina lauthotuna COVID vaccine kapthoknaba ayaba pikra matungda ngasi Kaksing da yumpham oiba MSTV Kaksing staff sing COVID-19 vaccination kapkre amasung atopa media farm kharagi miyoi kharasu urban primary health center Kaksing warida hida kapthokpa duda saruk yaki Manipur gi khamai kaida leiriba matam sangna e-pau gi lamda miyam gi thagol toroklaba MSTV gi staff kunmanga da COVID vaccination taunaba honabada Kaksing SG MLA Mayor Number Rameshwar na sauna mateng pangbirakpagidama MSTV Kaksing staff singna MLA bu thagatpasu phongdorakli ngasi hangang PIC gi makhada leiba Health and Wellness Center da Laifang Kunau da leiba staff singa amadi Laifang Kunau Youth Development Association na puna khusamnaraga numinini gi oiba mass vaccination drive ama hangang kendra gi manung chana leiba Laifang Kunau Mamang Lekai Community Hall da pangthokre ngase yupung 13 dagi horaga pung 3 fawba hida kapthokiba duda chahi ni phu manga gi mathatta leiba miyoi sam yankhai rom hida kapki Dr. T Jayandar Singh Imphal East CMO vaccination gi A5 management team na phongdorakpada hauze hida kapagi eagerness sing hengalakpanara COVID ki spike asi hengalakpanara prajana hida kapningba hengalakpa duga hida kaphamgi maphamdi yamdaba aduna maram oiraga magi PIC makhada leiba Health and Wellness Center da lekai dugi club singa khusamnaraga vaccination sikapani mana makhata aduna higher authorities singda hida kapham masing kitang hengat pinaba public amadi beneficiary singi kudong chanabi wafam singsu thamlakli Forest Environment Climate Change Minister Awangbo Nyumai Tamenglong DC Armstrong Pamay amadi SEO Paul Nongsan gi supervision makhada beneficiary yankhai mathakta COVID vaccine Covishield gi ahanba dose ngarang Tausem Primary Health Center da kapthokre Thiulon Charamba Ajura amadi Nemtiram dagi ahal singna COVID-19 vaccine gi ahanba dose kapnabagi dama thorakki vaccination drive amadi campaign asi sinbi bagi dama khunja singna Manipur lengak medical team amadi authorities sing muthagat pagaloyana nongju thagi matamda khunja singna ani shuba dose kappa Tausem PIC da lakpada thengnagadaba kudong chadaba singi matangda mari leinaba singda phongdokki hida kapthokpa duda saru yakiba Tausem PIC gi medical officer Dr. Danthanel Daimaina khunja singda vaccination gi ani suba dose Tausem PIC da yohonba ngamloidabana khunja singna khwaidagi nakpa center singda kapinaba suggestion piki aduga COVID-19 pandemic manung asida vaccination kapthokpagi maroiba sing matangda miyamda khangan bagaloyana hariba awareness asi atei miyamda su sandokpinaba appeal tauki Minister Awangbo Nyumaina COVID-19 amigi masing hengalakpa amadi sibagi sang hengalaliba sigi matangda yamna lumna lownaba miyamda khanganki COVID-19 gi ani suba wave ki saitheng hakthengana phangduna positive oiraba Kaksing Assembly Constituency gi home isolation tawduna leiriba imung singda ngasi Manipur Police Housing Corporation Limited ta hana executive engineer oirambadagi potharaba Kaksing Mayai Lekai Laisangbam Parengdagi social worker Yengkhom Nilasandrana koina satuna nongmada sangdaba yadraba chanaba polam sing tengbang pikre tengbang pibaduga marilena social worker Yengkhom Nilasandrana phongdorakpada COVID-19 gi ani suba web asi laksinaba lengakna thamkiba containment zone amadi curfew na maram oiraga miyamna chan thakna polam sing leibada kudong chadaba kaya mayoknaba si yenglaga ngasigi tengbang polam sing asi pijabani miyamna lengana piriba SOP ngana sabinasi COVID-19 ani suba senasi thadatnaba miyamna yumyumdagi mapal thopiganu COVID-19 maithiba pi si ekhoi miyoiba hingsi haina appeal torakli
COVID-19 की लाइक से यामना साथीवा पृथ्वी थुंगना संदोरकपा ओइबा अदा अनिसो वेबसिना अखोय डबल म्यूटेंट लापदगी यामना साथी ओइबा अदुना मरम ओइरगा अखोय मासी की चेन से मासी थदनबई दमक्तदा अखोय गवर्नमेंट ना अखोय कर्फ्यू लौथोखरबनी अदुना मयाम पुनमक याम सेफ ओइना हचांग फना लेननबा COVID-19 की चेन से थदपिनबा युम युमदै मपान थोक्तना लेबियो अदुगा COVID-19 से कोई माइथी पीसी अदुगा मियोय बाय कोई हिंगी है वफम असी मयाम पुन थंदे लाकदरिबा जनरल असेंबली इलेक्शन दा हेरोक असेंबली कंस्टिट्युएंसी दा मिरेप ओइगदरिबा सोशल वर्कर एंड डिटेन गी लिसिंग मखादा COVID-19 अमरम ओइदुना कंटेनमेंट जोन लाउथोक्रबा हेरोक असेंबली कंस्टिट्युएंसी गी मनुंग चना लेबा थोकजोम विलेज की इमुंग सिंगदा ngasi polling secretary amadi workers singna nomada sangdraba yadraba chan thanaba essential items sing yenthokre mateng pangba sigi saru amo oina sikhong muslim khunda su chatuna musalman singi senglaba ramdan thagi aroibada pangthokadoriba eid kumai ga mari lena NDT angi miyeng makhada athum housing su kudol tamkre ngasi gi mateng pangba amadi athum housing kudol tamba duga mari lena social worker and detain singabu su miyamna thagapa phongdol aduna वाना रबा मतमसिदा मतें खजितंग ओइरबसु पांगबिरकपसि यामना अपेन मपोक्सै मागना तरु तरुब खुदिमक्तसु माइपाकपो ओयु हाइखि COVID-19 लाइसेंस न मरम ओइरगा लमदमसिदा नोमगी COVID-19 न नाबगी मसिंग अमदि हेंकलकलिबा मिसिमिना असिगी येंगलगा लेंगाना थमलिबा कर्फ्यू असिबु थुगाइदुना लंबिदा थोरकपा मियोय क्यांग असिसु पुलिस न फादुना फाइन थियनक्रे इम्फाल ईस्ट की खुराई लमलोंग पोरोमपाट क्रॉसिंग कोंगबा बाजार कोनुंग ममांग अंड्रो पार्किंग सेकोन क्रॉसिंग आनंद क्रॉसिंग हटा मिनुथोंग एरिया दा इम्फाल ईस्ट पुलिस ना कनबा सेक्शन थौरांग लौखटखी फार्मेसी नतना दुकान सिंह हांगन खिदे अनाये अमदी एसेंशियल सर्विस की मरी लेनबा सिंह अथिंग बस तै कोमथोलबसु मरम सादना लंबी दा गाड़ी थौदुन लाकपा मियोय क्या डिटेन तौदुना आइन की मतुंगिना फाइन थियनखी नाकलमरोमदा इम्फाल वेस्ट की खैरमबन कैथल छामू मखोंग कंगला गेट कैसामपाट जंक्शन क्वाकैथल क्रॉसिंग कैसामथोंग जंक्शन मोइरांगखोम सिंगजामई चिंगा मखोंग न सिंगबा तोंगा तोंगा फम क्यादा इम्फाल वेस्ट पुलिस ना पाकसना ड्राइव चथखी थांगमैबन केंद्र की MLA जॉय किशन हाइक्रे कोविड अहानबा वेब ता कंट्रोल तौबा ngamkhraga अनिशिबा वेब करिगी कंट्रोल तौबा ngamdribano हाइबसी नननिंगाई ओइरे वफम असी महाना ngasi पाउमिसिंग उनाबदा फोंदोखिबनी जॉय किशन मखा तारादुना लेंगाना मियामदा कोविड हिदाक वैक्सीनेशन कापथोकपियु हाइदुना लाउरी कापलगे हाइबा मतमदना हिदाक मसिंग खरा खक्ता पीदुना लेरे लेंगाना पीरिबा वैक्सीन असी येंगलगदी थांगमैबन केंद्र की वोटर सिंग कापदा सही अमा चंगनी कोविड की टेस्ट तौथोकपियु हाइरगा टेस्ट तौबा चंगबदा फंगद्रे पॉजिटिव ओइरबा मियोय अमा हॉस्पिटल नत्रगा कोविड केयर सेंटर दा पुखतपदा पुंग कया संगले मसिना असिबगी मसिंग हेंगतपो ओइरे कोविड न लेखिद्रबा मियोय मरी मंगागी मतांगदा इंक्वायरी अमा तौदुना करीदा सोइखिबनो हाइबदु थिदोकपा मतम ओइरे हाइनसु जॉय किशन ना पाउमिसिंग दा फोंदोकपा लोयना मसिदा लेंगा ना मियेंग संगफम थोई हाइखी करीगी तमुता अनाबो मुबु मयुमदा नत्रगा टेस्ट तौबा जगा आमदा पुंग तरुक तरे सोर सिंग चमा हंगल थंबै करी मरम लेगे सिमयाम से तौथोकपियु अखोय कनसे दाटगदी अखोय सिदी हिट एंड ट्रायल दा ट्राई तौर लेसेरि याबो मतम नति लेरिबा अखोय के लेरिबा रिसोर्स सिना ताबनी रिसोर्स सिंग सिनारगा अखोय थेंनाबो मा सबसाना दरकार ले अदमा आइना हाइजनिंग से हुजिक एडमिशन कमिटी ने नम से मिसे टोटल फेलर नि मसी लेबेदगी मी सिबे हेंगल ले हाइबसे सिमा इलंगा हाइजगे थासिगी तांग मापन नोमाइजिंग नुमियासिदा कासा डिस्ट्रिक्ट की सिलचर NIT की मनाक्त लेबा मोदुटिला कौबा खुन्नमद लेबी सही कुंठारोम चसुरिबी कसार चनु असेंगबा मिंगनते लुखराबी मैतै नुपी अमगी इकाई खुमनबगी इज्जत मांगनखिबगी थवंगदा अकन ममोंगदा कंडेम तौरकली प्राइवेट नर्सिंग होम अमदा मसागी ड्यूटी लोइदुना नुमिदांगदा मयुमरोमदा हलाकपा मतमदा मधुगी तंजा येंगदुना कन्हाइलांग गोला महेश गोला अमदी सोनोद कुमार गोला कौबा मियोय अहुमना लुखराबी नुपी असिबु फादुना महाकी नुपी ओइबिगी इकाई खुमनबा मांगनखिबनी थौदोसा सेनरिबा मियोय अहुम हौजिक पुलिस कस्टडीदा लेरे हिरम असिगी मतांगदा कासा डिस्ट्रिक्ट तृणमूल कांग्रेस पार्टी की जनरल सेक्रेटरी डॉक्टर माइमोम शांति कुमार सिंहाना फोंदोरकपदा नुमी हुमनी शुरो फावदा एविडेंसिंग मांगनबा मोंगदा पुलिस ना FIR अमा फावबा लखट्री मसी पेंदे असुंबा सेंगबा मांगनबा थौरांग माली मसी मरी लेनाबा अथॉरिटीज सिंगना मियेंग संगबियु हायदुना अकनबा जैराक पिनबा वफम कयासु फोंदोरकली
Modutila Kunja Nupis in our Poncaso Pondarakli, Rapis Ahomasi, Hiram Amatada Tadokiba Yaroi, Logi Matungina Sivagi Serak Pigadavani, Capital Punishment Pigadavani Hainasu Pondaraki. Amaromda All Assam Manipuri Students Union Taudo Asida Senariba Home Hausi Police Custody Delay Haraduna Taudo Sigi Matanga Am Sugi Tim Amana Ngasi Kasagi DC Amadi SPDA Memorandum Pishin Kre Amadi Memorandum to the High Madudi Rapis Ahomasi Hiram Amata Tado Kibayaroi Logi Matungina Sibagi Serak Pigadabani Capital Punishment Pigadabani Haina Am Sugi General Secretary Kabarbam Bikramjit Nangasi Paumi Singo Nabama de Pongdokre Loyana to Matamda Justice Asi Pidrabadi Am Suna Luke Amadi Miam Punduna Makal Makakayagi Kongjang Singh Sangsilagani Haina Pongdorakli Satliba Sayasigi Metara Madi Tarama Tolonava Ahingda Masana Senduna Luhongadaba Ngaiduna Lady Binupi Masagi Seva Tonabagi Mingda Louraga Mayumda Magi Nupi Minungsi Latena Hatok Piramle Taudoasi Maya Impal Police Sangi Manung Channel Laiba Santel Mamang Lekai de Laiba Muhammad Shabi Elias Saruk Khan Chesham Sahi Kundaret Apokpa Muhammad Abdullah Chesham Hariba Imungasta Tokibani Laiki Draba victim Adugi Mingna Pishabam Rohana Zahitra Panapokpa Pishabam Burhamuddin Ujiwa Nastau Awang Lekai POPS Maya Impal Kausing District Manung Dagini victim gi Imung Manuna Pondora Pagi Matungina Nupi Masa Sing Asidagi Chorakna Numit Nipunigi Mamangda Sabir Elias Saruk Khan Chesham Hariba Masamana Nupi Asi Nupa Mayumda Pukibani Aduga Marak Asida Karigumba Sayanaba Amata Laikide Aduga Me Tang Taragi Numidangda Sabir Elias Saruk Khana victim gi Apopida Ponda Nachanupi Thilake Natraga Laurulau Hairaga Mamaga Machaga Pau Faunabada Kari Lege Hangbada Karigumba Ningai Sangdanaba Maong Manbagi Signaduna Ladingaida Nongalamdai Pung Mari Aduaida Nipa Aduna Nachanupi Thori Yalaga Ledamle Haina Pau Pirakpani Pau Fangbaga Nupigi Imung Manungi Miyoi Singna Sabirgi Yum Yosin Bada Nupi Masadu Kadaleba Pamungda Yamna Tino Opine Bibagi Dakpam Singaloyana Asiba Sang Adu Leramba Tengnaki Thori Yalaga Masa Matanda Sijabani Haibagi Mong Amato Ubo Pangde Hairi Asumna Minung Silaitana Hatok Pikraba Nupi Asigi Asumara Lengakna To Matamda Putok Pio Haina Apok Pina Tengthaduna Pongdorakli Asigumlaba Nupi Bu Otpa Nupi Bu Hantana Yangba Nupi da Violence Toba Kaya Sibo All Maitai Pangal Club Organization Manipur AMPCOM na Yamna Akan Mamonda Condemn Toboloyana Victim Asigdama Justice Pangnabagdama Misi Asiga Marilayana Senkiba JAC na Sangsilakpa Thabak Tharang Kudimakta AMPCOM na support Taujagani Nakalamaromda Rohana Misiga Marilena Mahaki Bor Oigaderba Muhammad Sabir Amadi Sabir gi Apokpa Muhammad Abdullah Police da surrender Tokre Marak Asada Laikidrabi Kaina Adu Mapuroibana Hatpani Haiduna Ngasi Ayu Khoisau Narba Miyamna Sabir Elias Saruk Khan gi Yum Thugaiba Horakpada Police na Matam Chana Irang Laksinduna Kahena Amangata Thokidre Panbayabadi Saruk Khan gi Yum gi Tumpham Kada Rohana Thori Yanbagi Mongda Siraga Leramba Ngasi Ayuk Laikai Miyamna Thengnarakpani Hairi Thaudo Asa Laikidrabi Rohana Si Thamari gi Angang Amasu Naupure Hairi Laikidrabi Rohana Ngarang Ningthokaba Numita Mapuroiba Saruk Khana Mapamdagi Laurubani Makoyani Ahingda Khonkana Unkhatnaba Taki Hairi Rohana gi Asiba Haksang Adu Maya Imphal Police ki team ama laklaga Lokhala Matung Postmortem Examination Nidama Jennings ki Medical Sangda Thamkre case amasu lokhale Hairi Amaromda Rohana Misiga Marilena JSC against the brutal killing of Miss Rohana Koba JSC amasu Semkre Misi Aduda Penadraba Lamdamadugi Nupi Angang Kayana placard Kaya Paiduna Wakaim Pambaloyana Mihat Pasing Cherak Piu Haiba Kholau Sing Laukre Hairi Manipur State Women's Development Corporation is Chairperson OIDB Amadi Rajashri Begasandra Cultural Foundation Manipur ki President ki Thausu Puribi Sagolban Tera Bazardagi Shahid Madhumangal ki loina bi Samralapam Satyabama Devi ngasi nongalamdai pung 3 makhairom tabada Rims Hospital da laikidre Satyabama April 13 COVID-19 positive oibadagi Ras Medicity da pukhalaga layeng chatharaba matungda May amada COVID-19 result negative oiki adubo Oxygen gi sang nembadagi makhatana Rims da layeng chatharaba matung ngasi nongalamdai da laikidabani hairi Srimati Satyabama na
खंगौदना लेखिदबदा राजश्री बैगचंद्र कल्चरल फाउंडेशन मणिपुरना अवाब फोंदोरकली फाउंडेशन की जनरल सेक्रेटरी मोरांगथेम अशोकना थादोरकपा चेरोल अमगी मतुंगिना लेखिद्रबिगी थवाइना इंगना सिगना लेनबा थौनिकी अदुगा मागना लेखिदबा सिना फाउंडेशन सिदा चौबा अवातपा अमा लेहौरगनी अमदी इमुंग मनुंगी अवाबदसु सरुक याजरी हाइना मखाताना फोंदोरकली तमिलनाडु की 13 सुबा लेजिस्लेटिव असेंबली की नौना करकलबा एमएलए सिंह असी वसक लौख्रे वसक लौबगी थोरमदु चेन्नई की कलाबिनर अरंगम हॉल दा पांथोखी हाइरिबा हॉल असी कोविड पेंडेमिक होरके मतमदगी स्टेट असेंबली की सेशन फंफम ओइदुना लाक्लिबनी हानागी मिनिस्टर के पिचांदीना प्रोटेम स्पीकर ओइदुना वसक लौबगी थोरमदु पांथोखी असेंबली रूल्स की मतुंगिना चीफ मिनिस्टर मसुंग मिनिस्टर सिंहना हाना वसक लौखी मदुगी मतुंगदा ओपोजिशन लुसिंगबा वसक लौखी महाकी मतुंगदना एक्स चीफ मिनिस्टर एक्स स्पीकर एक्स मिनिस्टर सिंह गवर्नमेंट हुइफ अमदी अतै मेंबर सिंह वसक लौखी हारिबदुसु अल्फाबेटिकल ऑर्डर ओइना तौखिबनी स्पीकर अमसुंग डिप्यूटी स्पीकर खनबगी थबक हयंग पांथोकदौरी सीनियर एमएलए एम अपाबुना स्पीकर अदुगा डिप्यूटी स्पीकर ओइना के पीटी चांदी खल्लबा याय हाइरी इमेज पाउदम लोइसिनजद्रिगी मांगोयना मियाम द निंगसिंगजबा अमा COVID-19 सुबह वेब असिगी सैथेंगदगी ngathoknaba akhoi khuding vaccination tawtholasi loyena mask upa social distancing ngakpa khutsa toina hand sanitizer natraga sapona hamdokpa amadi miyam punbagi thabak thoram sing leptuna COVID-19 laisatpu maithiba piminarasi haujarobada maroy pamukana pijari India da COVID-19 asian kibagi masing lakh ani lising ni pumapan chamapan maudani thoi shukre Irengban Sora amasung Palelda sodium hypochlorite kapthokre Home isolation tawduna leiriba imung sing containment zone lauthokraba mafang imung sing da chana thakna polam sing yanthokre loinana Tamil Nadu gi 13 suba legislative assembly gi MLA 13 ngasi wasak lokre ngasi gi di paudam pijaba matang ngasi loisinjare miyeng tabiriba singbu kurumjari